Khurumjari SKTV News pu yingbiriba pumnamakpu lujingmina taram nokchari ahanbada maroiba pau Silong da leiba Manipur Raspberry tugai kiba si kanana ya thangpi kibano michang mikhai naidaba chathaduna chenava singi mathakta thabak lokhat piu haina MLA RK Mona Governor da takshin kre Amasung Yelhong nungbi pillar adu lamdam asigi ek salai leiba furup kun manga na punsinduna sawum bungda yungkibani mioi khara na lana sandok libasi laibak thibani haina haumi ki president sapamcha jadumani na fongdokre Hauzik pau sanong na pijari Silong na leiba Manipur Raspberry tugai kibasi kanana ya thangpi kibano Thaudogasi matangda michang mikhai naidava Enquiry ama chathaduna chenava singi mathakta thabak lokhat piyo haina MLA RK Mona Governor da taksin kre Sagolvan AC dagi BJP gi MLA RK Mona khudik piduna ngasi Manipur gi Governor Ajay Kumar Vala da pisin ki bacherol amada heritage structure ama oiriba Manipuri Raspberry asi Manipur miyam gi historical architectural amasung cultural value kaloina duna chatli Raspberry asi chamchamba structural building amanate India ki post independence history gi thadok naba yadraba saruk amani Redland building asi mamangai matamda adungai Maharaja Budasandra Singh gi Silong residence oiram kibani amadi kumjali sing amaga chamapani fumapan gi September 18 da Manipur gi merger agreement gi khudik pinakiba mafamne kumjali sing amaga chamapani fu gi matamda sakiba building asi thugai kiba haibasi Manipur miyang gi pukning wakhala chauna sokhan mathawong amani Atai historical structure sing ngak senduna thamlaga Manipur Raspberry tugai kibasi Manipur gi puwari ga yamna maruoiba saruk ama muthatpani haina lawe thawng asida wahang kaya thorakli puwari gi yamna maruoiba heritage structure asi bukari gi damak yokhatuna thamki drivano masegi puthang naina lakliba magun adu bukhana duna Thugairi bano Kanadana Thugairi bano masung Manipur gi danatana lebak asigi puwari da yamna maru oiba building asi Thugaina makanana ayaba pibage haina hangladuna thaudo asigi matangda maning tamna thijenbagi thabak chathaduna chenaba singi mathakta kan bathabak lokhat kadabani hana leiramba saktam adu manghandana madugi magun adu chapchana khangna semganana bathabak paikhat piyo madi heritage site sing ngak senmagi chapchaba thosil thorang ama paikhat piyo haina governor da taksen ke Silong Manipur Raspberry tugai kiba thamoi shok pamane building asi nai khoi puwari ningsing bama sung saktamadu utlibane thaudo asigi achumba chapchana puthok piu haina MLA na makha tarakle Federation of Haumi Lingkhat ki bacha hini pan surakpagi foundation de thoram pangthokre Dulalen gi kabole kai da leiba federation asi office ta pangthokpa chamma thoram aduda Federation of Haumi ki president Sapamcha Jadumani vice president Dr K Hirak Kabui secretary general BCC Simrei convener Jona Jimek Federation of Haumi gi Bisnupur Masalo Shangamadi Chiru Chothe Purum Kom amadi Thangal na chingba yellow furup kya gi mioi sing sarugyaki Tharongamari leina president Sapamcha Jadumani na hai yellow mi furup kun mangaki maming hakpa nungbi yungbada lamdam masida kaina basu yaroi daba pangal gi mioi kharana asaw ba nungai taba social media da laiminariba Masel nungsinadana ba wafam fongdorak pa laibak thibani Federation of Haumi na saumung kabui khunjaw da maikum hangdoktuna sangga khiba yelho nungbi indigenous pillar adu lamdam asigi ek salai leiba furup kun manga na punsinduna yungkhibani furup kun manga asima ke leader sing yauna maikum hangdokhibani lamdam asida matam sangna mitei ningol thazaduna laiminarakliba pangal singi maraktagi mioi kharana wafam asigi matangda lana sandokliba silaibak thibani haike Loinana indigenous pillar aduda maitai gi mahutta mitai haina haplibasi Manipur lengak na fongba gazette notification gi matung inani haike Federation of Haumina thangjinliba lambi achumma maikai dani haina su Sapamcha Jadumani na makha tana fongduki Habadi lamdam chida sarokpa lamdam chida horokpa magi puwari lejaba marakta changak panataba marakta gi panga kanda mitai amasung Yellow Mira book Puma Amadi, Midday Panga, Nusinan, the Nabagi, what kind of sagal was there? Facebook page, the Hapapa, Masiam Live, even I thought. Singing Gages, Yauri, Mitei Mota, Mitei, education that we see and have no official.
Manipur government lepkiba potu matungina koi mitai habise habsabani federation hongina sali balabi asumalabi Manipur mitai katang apa yaro yek sara eba krupun mangapun ngapin nagaro. Directorate of Family Welfare Services Manipur amadi National Health Mission ki State Health Society Manipur sinduna numit humni chupna state ki thakta chathagada ba polio soft national immunization ki palan thoram ngasidagi hokre polio laina asilaying mangamba laina oide maram aduna hek poklakpadagi chahi manga fawbi manungda leiba ngang sing polio hidak pitaktuna polio free oiba lamdam ama oina na bohna si haina Manipur ki State Immunization Officer Dr. K.S.S. Memcha Devina appeal tarakle BT Road Laiba Family Welfare Complex Sapangto Kiba Thoramaduda Sarugya Kiba Family Welfare Services Manipur gi Director Dr. N. Vinona Angang Singda Polio Hidak Pitak Pagaloina Chamba Kudol Tamduna Thasigi Tang Tramari Fauba Chathagada Polio Soft National Immunization Day Adu Hodoke Thormaduga Mari Laina Dr. K.S.S. Memchana Hai Chahi Kuding Angang Singda Polio Hidak Pitak Pasi Maru Oi Haiva Khangna World Health Organization Kumjali Singanitra Marida Laivagasi polio free oire lautok hivalere adumakpu polio laina hasi laithok na lobayade masi laying mangamdaba laina makhalamane hauzik maksu aikhoiga yumlon na valaipak singda polio gi laina leiri polio free oiduna leiriba India si makhata na dumak polio free oina na ba mama mapa singyaw na khoi punna thodang lomina se haiki mak na hai sida sida pokpadagi chahi manga fawbugi manungda leibangang singda ngasi chada tara nipan di polio hidang pithakna na mapandam thamlei makataba numit nini asida ngang khudingmak district amadi manak nakpa health center singda polio hidak pithakna na ba pandam su thamlei haiki Family Welfare Services ki Director Dr. N. Vinona Fongdura Kibada polio ase laying mangamdaba leina amo irabasu matam sana ngakthokpadi ngami matam sana vaccination tahobuna leina asidagi ngakthoknanabagi khwaidigi faba pambaini sei asi goina state asira angang lak ahum lising taraturuk rom polio hidak pithakna mapandam thamle masigi damakta but lising ahum ga chamaga humfutaret hangduna thamle chahi khudingi polio hidak pithakada bangang singya punma masingi manungda chada marifutara hena dumak pithakna lakli Chingi mafam singdadi khudong chada bakaya mayoknari Lengak Education amasung Social Welfare Department gi maikei digi sumating pangtuna angang khudingmak polio hidang pithakna na bohona minasi haina appeal tawki Polio si ko myam na khange du 2011 da West Bengal da tawki biduna ko di last case hoy gre WHO na 2014 da di polio free India si polio free na law ko kare adugi matung da gi ko se kai noibu magi vaccination aduga programs di tok da ya di maram di kai noibu neighboring countries sing kudamoina Afghanistan aduga Pakistan da di polio case lep no dum hengala imoi di andara ko oidri ko moi gi dum hengala imni na anytime neighboring countries da na leibani na ko da sang pa ya ni na program si ko to pa ya da nasai mai laina do intensity do yenga kanda aduna kamai to ge wo risk oi ba district sing state among risk oi ba yam high risk oi ba district sing khanda laga saina sai program se saina to pai tare aduna ni koina polio sub national ga hira ise adu bu khoi Manipur gi di kamai to ge wo ahan bagi mogi khangat padadi district di koi se khangat rabani adu bu akhoi gi leiba akhoi gi state sigi situation hai tare mayam si displace hodana leiba country mayam sigi neighboring kanusing se loin porous oi ba tare Myanmar ga thangnari ba dagi Bangladesh ga thangnari ba border mayam se loin porous oi ba leibani na program si khoi di state se loin chinba thumna loin program ti to piu hai ro dagi akhoi Manipur gi di loin chinba thumna to bai wani adu bu atai pa khoi gi state atai hai tare adu dadi moi district si particular state ra khangala ga baina to ba baina to raga akhoi gi program se adu dagi ni koina se sub national immunization de na saina maming se saina all isi Paugi marakthana tin break amatang lominasi SKTV na local operator singidamak nungairaba pau puduna lakshari high speed internet IPTV OTT yauna atai khudong saba kya piripa SKTV gi saruk ama oibiu franchise ki kuthangda mapangal kalaba connection facility leijare local cable operator ama oiduna miyamda news amasung entertainment program sing yohanbiu SKTV gi technology amasung magul leiraba service asida adumsi yawiu akupa marol gi damak mobile number 7005259437 natraga 8974209157 da call tawbiratuna khangbiba yagani Raki matung na mayam butaram nokchari makataba pau bijari
Cookie Students Organization Cycle na Inside Northeast Kapuna Sinduna Tha Sigi Hoki Batang Tara Amasung Tara Mathoida Numit Nini Chupna Literary Meet Amasung Cultural Program Sing Pangthokre Cycle Public Ground Yauna Cycle Gitongan Tongan Ba Mafum Sing the Pangthokiba Thormaduda Cycle Sub Division Gi Manung Chanalaiva School Singi Mahiri Sing na essay competition Mathematics competition, quiz competition, extemporary speech amasung cultural dancing da thoihan tanake literary meet amasung cultural program sing asi maruoina angang singi haitoi sing thoiba sing uthok hanbaga loinana hena wakhal sing tansinana papandamda pangthokibani hairi chatharakiba literary meet amasung cultural program gi loishenbagi thoram ngarang cycle public ground da pangthoke Chahiye se August Tarata HI Edu Private Limited na sinduna pangthokiba second state level Maths Olympiad competition da mai paglakraba mairoi singi manamatum yen thokpagi thoram pangthokrai lamdamasi class 3 dagi 12 fawbagi thakta mai tamliba mairoi lising manga henbina sarugyatuna tongan tongan ba center tareta pangthokiba competition adu da mairoi chama kunda consolation prize pi kiba loinana mairoi nifu henbana position Naina Kangatuna Manamatum Piduna Puning Thogat Cray, Nasiki Thormatuda, Social Scientist Dr. Danabilai Shram, JCRE Global College ki Head of Academics, Oiriva Sanjanbam Jugeshwar Amadi, HI Edu Private Limited ki Director Thiam Herozit Nasarogaki, Thormadu Kamari Lendana, Thiam Herozit Nahai Kibada, Mayuri Singda competition gi Thilama Piba Kaknatana, Matamgi Hongla Kliva Lyric Takpi Begi, Mong Singamadi, competitive exam lakpa matamda lainana ba amadi magi class ki exam sing da sumai pakpa ngamhanna bagi pandamda competition asi pangtokibane center asi da natana hokiba chahi tara humdoi lomasida tongan tongan ba civil services ki exam sing thabada mayure kya gi mateng pangdon lakle wafum sing phongdoki Tong for 17-19 tamutal pe khali thabang amna bagi damok ta preparation to bilaga di kana gada ba du se ta yam saw bo nasul bo le se se apun khang semdok pangam na bai damok ta class 3 dagi hologa angang sing se ta competition gi thilama piraga man heng hek lo ko like tambal lo ko matam da kari to we ka kamai to we si competition wal se da solo bo matam se ta ngamna bai damok ta sigi adugi motive ta mission da apoina si competition se sinjara ko Pangal Students Organization PSO Manipur Lingkhat ki bagi tara lak suba mapukumon gi thormasi Manipur Press Club ki lokta khol pangthokrai thormaduda Lilong Higher Secondary Madrasa gi principal Wangkim Rameshwar All Manipur United Clubs Organization amuko gi president Sanjoy Shorokhaibam Manipur Students Federation MSF ki president Hizam Roshan PSO ki president Farid Bogimayum AMMPSCO ki president Yungkhaibam Hayatur Rahman amadi Hauraibi Awang Lekai Tira Makong Upper Primary School gi Headmaster MD Makimudin Khan Sarugyaki PSO gi President Farid Bogimayum na Fongdurakpada Lamdama sa Lairiva Lenga ki school sing na mahitam liba mayroi singbo private school la tam liba mayroi singa changdam na bada ason balaita na bakano hona duna lakli adumoy na bag education department na Lairiva Lenga ki makok thongbo luching ba sing na makoy gi makhada Lairiva school sing ningthi na yengshin ba wat padagi Ngasidi lenga ki school sing no monong magi lekha tarakli Manipur thokli beirang asi chahi ani makai hanjilakla fauba central lengak nei rang asi oration ama purak pangam dabana mahi tamliba tungi umbi ora kadoriba mairoi singda tangdu leitana mahi tamba fangdaba si laibak thibani lamdam asi gi miyang gi mute oidiva MLA singna thokli beirang asi gi oration ama purak nanaba honabagi mohta Delhi da chatuna power pining badagi miyang gi lengak ama semnanaba center gi luching ba singda haijaruba matamda Bihar gi mikhal lorba matung Manipur gi lengak semgani haina fongdurak Simak Central Lengak na Manipur bu karamba meeting da yenglibage Manipur gi miyam bu kari oina khalibage haibadu luching masing na kangfam thoi haina fongdoki Lengak ki school sing da leriba infrastructure amadi ozagi awat pakya leibne maram oirakanda nung gi lengak ki school sing si sotra pugi maram oiri maramaduna tigumba awada pa sing si matam ga chuna mongda matam gi lengak sing na semga pi batangai phade aduga Pangal Students Organization PSO Manipur na कोई मोटो द याउजबा unity learn excel and transmit हाइबकांदा अहानबदा unity हाइबसे द मियंग थमकांदा मणिपुर द खुंदामिनरी ब फुरुक तंगलो खुदिंगमक तुंसी चानना कोई emotional integrity अमदि territorial integrity पुनमक unity उना सागतमिनबगी होना सागतमिनब होना मतमदा PSO न संगम थौदांग लौदुना लागली
ngasi Bisnupur district ki manungda leiba Fuwala mamang lekai da matam sangnadagi moirang AC gi hanagi MLAP Sarat Chandra gi meeting makhada lisingani kulumdoi March tagi chatharakiba thabak thoram sing hena kumang chaushilakpagi mami amoina firip ama pandam ama hainu mingthol pituna ishana isabu thabak pijaba khudong saba ngaitana ngamba thakta ishaisha na thogai pang bai pandamda changsilakiba thabak thoram singi makha chatharak poina Yangkairak suba apik pa senfam da makal makha kya gi thabak thoram sing paikhatuna mating pang bamadi masagi phongphom thokpa hak sing angam bathak ta mating pang tuna lakli thabak thoram singi manung chana ngasi moirang gi mafam akoibada apik pa senfam sing da masagi ngamjaba mongong ta paisa thijaduna kon sing yanthokpa gi thoram ama Fuwala wang mamang lekai da pangthokre yangkairak suba thoram asibu ngasidagi Mayam da safongduna Philip ama pandam ama thoram pangthokhiba mari leinana konsing yanthoki loaning by applicant single listing lokhatuna hena pakthok chauthorakpada mapum soidna fagani haina pandam thamli haina XMLP Sarat Chandra na fongdukhi loinara mahila block president moirang Namairakpam binana makha tarakpadasu masidagi hena miyamgi seva toba ngamjage ekoi shubanom bakalasi haina miyamda thamki Chahi yangkai gi matungda hanboi na pokna fam lamdam rukhulgi somdal da lakadaba Indonesian GPRN ki eto kilonsar tungaling muiwavu taram na oknanaba tangkul furup ki miyamna semsawa hokhrei mafam amri gi tangkul gi makok thongba sing eto awang azi makha jingso nongpok amadi jingtun nongchup singna muiwa lakani haiba asi harauba nungaiba fongdorakli Mafam asigi mioi lising kayagi kholau puduna mafurupki kathoktuna lisang sitna waba mayok na riba leader mani khongjang kaya thingnaduna lakpana chahi yangkai gi matungda masagi pokna fam lamdam somdal da lakpa si isor na thousand bibani mahaki mayunggi khongchet asida apan mapidana balai khuramsi naga nation amagi damakta chahi kaya thabak tawduna leriba luchingbasi mayumda halakpa matamda tangkul tribe singna khorang na ngai ribani Mahak na mayumda halakpa sida South Tangkul gi miyam na ok na bathorang to bahore haiki Cyber criminal da chena bani haiba Manipuri macha ma Jharkhand police na fakre hari Jharkhand gi Gumla Ambedkar Nagar dagi Amrudin Khan koba miyoyamana Gumla police station na cyber fraud tobiduna lupa lakh nipan galising nifu mangarom maki bank account tagi lobi kre haina haukiba September taraga ni thoida aiba complaint ma file tawraki complaint adugi matungina police na thabak lokhalakpagi mari leinana Gumlagi SCPO Suresh Prasad Yadav na haikibada thigat paduda victim moiriba miyoyasi gi account tagi lupa lakh taraga lising humudra mangarom transfer tawkiba thengnaki Selsing adu transfer tawkiba bank account adugi khongul lirufada Manipur gi Imphal District Kilamlai police station konba Kharason makha lekai digi Lukram Dinesh koba miyoi amagi ni haiba khangmangamki tungda Jharkhand gi police singna Manipur dagi laklaga transaction adu chumlabra haina verify tawki loinana account holder asida wahang pahong tawki matamadu account holder Dinesh na crime adu mark tawkibani haiba yajarkibani hairi loinana Dinesh na account dagi lupa lakh nipan haukiba September 13 da lokthokki haiba khangbang amkibani hairi Dinesh police na farb matung Imphal court tagi mahakpu transit remand pinana ba approval tawki haukiba October 13 da Dinesh Gumla da purakhibani loinana mahak tagi bank passbook taret ATM card ahum amadi mobile phone ani su fagat pangamki mahak haujik jail na leikhre hari haujik amuk state asida ngasi gi oikhiba inga sagi pau pizari ICAR Regional Center Lamphel Party ki fangba report ki matung ina ngasi state asida khwaidigi savagi chang Celsius degree kunga mapan oiki khwaidigi savagi chang na Celsius degree kunga mathoini nungsita yawbesing manal gi chang na ayukta chada marifutara nipan aduga nungthildana chada homfutare ni ngasi ju state asida millimeter 36.3 mari yong na nong chuki aroibada mariba pausing amukana pizari Silong da leiba Manipur Raspberry thugai khibasi kanana ya thangpi khibano michang mikhai naidava inquiry ma chathaduna chenaba singi mathakta thabak lokhatpiyo haina MLA RK mo na governor da taksin khrei amasung Yalhau nungbi pillar amasung lamdam asigi eksalai leiba furukun manga na punsinduna saumbung na yung kibani miyoy khara na lana sandok liba silai bagtibani haina haumi gi president sapamcha jadumani na fongdokray
Matang asda bulletin na solution jare Manipur miyangi punsida khwaidagi hena maroiba state asigi lepaka sige mati malemgi pausing gidamag SKTV News bu meeting taduna lebiyo kurum jare